Online Manipur YouTube channel asubing bir mayam pum nam po am kahna taram nok seri han badam na maru iba paw am update thamjage khul ngakpa manga hwjik ngahak mamang da thadok khre aduga iramdam pawdam da so sumna thammi breaking news 5 maitei volunteers police arrested bail by court today aduga ichel express da so sumna thambiri breaking news 5 maitei volunteers arrested by police granted bail by court today ko kaiten 360 da so sumna palli breaking news khul ngakpa volunteer manga bail da thadok khre yai pare mayam na nungai pawsi gi damakta comment section da yai pare haina ibiramu aduga mathangi update asna yum gi mangta khra po saksing adu amuk hanna hanjina na hotna bada awaba amma amuk oiragani kuki sing na yum mai thakiba amadi lanjen na kiba matam da thengna kiba awaba mayam adu ningsing lupada yamna nungaite ngasi ju tumpham chafam khangdana leiri yum gi posak pumna mangta khrabanina madubu amuk hanjina hotna ba haibasi awaba ama amuk oiragani maram aduna lengak na awaba tarba lanjen raklaba miyo singi khanbiduna awaba polum sing asi kharata oirabasu kokpa ngamna na balengak ki thabak macha amum to oirabasu pihanningi haina surasanpur dagi lanjen raktuna hwjik pokmin naba manaw nupagi thamna pokpita leiba yumda sangjafam lawdun leiriba moirang them romesh sahi humpugani thoina phongdorakli sahi kaya romesh surasanpur gi bengnom da leiraki madugi matung sahi ani mukki mamang da surasanpur gi ngakal da amuk laktuna laiki maki masanupi amadi masanupa amagasu leiri thamna pokpida mahaki loina biga loinana manaw nupagi thamna pokpida leiba yumda hwjik sangjafam lawduna leiriba moirang them romesh na makhatana pauche asida phongdokibida sahi asigi haukiba me ahumgi numdang oiram adu ngarthel da maruk mapanga wari sanaduna leiringai da kuki singni yum mai thaba nungmai kapsin ba horakle haiba pauta badagi yum da loijaba san kun adu lausin naba yamna kan honaki san ahum karakta badagi amuk koi thi ruraba matungda lampakta san ahum du leiram badagi lausin naba hone ringi serakta singmi kharnadi karisu tawroi hairikibani adu bu yumda sangduna nupi da ngasi di irang asi mawong amatawi chak yamna thuna thongo hairam laga khul adu da laiminari ba mitei singa karam tawgani haina kanaki me ahum adu ki numdang oiram pung tare lom tarakpa adu aida kuki sing aduna mathang charuda mai tharaga mai chamduna yumda langsin duna yum mai thaba horaki madudagi thawai hingna ba haiduna atopa yum mai thadaba amada chensin duna mitei sing punna lotlaga nongan ba phawba leiminaki yum mai thaba aduda yumda loijaba yamlaba yen nganu san kun adumuk lehauri aihakna yamna luna tawjaba nuksiraba hui ani amaga surasanpurda adumuk lehaure yum mai thaba horakiba adu aikhoina khara lapna leibe yum amadagi adumuk uba phangki yum mai thaba adu yumda lehauriba chakthong gas sing adu so mathang pokhairakpa aduna bom pokhaibagi pangkhak oiki kuki sing aduna yum mai thaba aduda law sanduna yamna wana lokchaba phawbot yankhai romsu yaugi batana yum amagi leijeri ba posak khudimaksu yaukre hwjik ayhaki leiriba posak haibabu chelakpada selakpa laukhang purit amadi khongrau asikak mangaire thokiba thodok adu tasengna hairabada manggumba thodok abani thodok adu yamna nungaitaba thodok ni amuk hanna thoginde yum mai chakhibada yaukiba posak sing adu amuk leisinaba hotnaba haibasi senthok lambi leitrabanina amati thabak sumpham nompham khangdrabanina yamna aruba am oiragani yumgi leijeriba posak sing adu sahi kaya sangna tapna angamba oina leisinjarakpani ayhaki nupiga su leijaba yamdaba sana lupa pumna purakpa nanghodre maina sakpada yaukhrabra amadi kuki sing aduna pubikrabra haibasu khangdre mathangi numit me mari da nunga laba matungda ayuki anganba matamda angang khara yumda satuna aadhar card na chingba document sing lawrunaba tharuba matamda yum adudi ut onduna leiramle oirakliba phim adda khul asida leirabadi soidana thawai mangba tare haiduna khannaduna leiminnerba mitei sing aduga loinana safagadaba mafam yenglaga leinaba thoklakpa matamda kuki sing aduna maina thadok bikraba isa gi yum sing adu urubada mittagi pi tana kiba khanghaude adu bukari su pai leitena kuki sing na mai thadok bikraba yum adu yengduna lanjelakpa haibadu oiki chelakpa matamda yum yaurakpada aigi nungsiraba yamna luna tawjaba hui ani adu yumlomda oina adumak chensin khibana makhoi ani du mai thadok bikrabra yumduda adumak lehaure aina hui ani du su puraknaba hotnagi khanduna yumda sangduna hui ani dubu kauthoknaba hotna khibani haina phongdokpiri video sing bibagi damakta mayam pumna pu amka hana thagachari anoba update ki damakta online manipur youtube channel asiba subscribe tabiramu thank you so much